Hainakibagi matung inna Bangarasu Indirasu punna thoglai. Indira amadi makhoi ahum hana yoraktuna lawyer adugi manakta thunglare. Lawyer aduda hana hainarabanina Andrew ga Indira ga hana soidu tawthokle. Indira na Sana ima chatlukige hospital da hana yorugadabani. Bangaras bu manam nambiram laga Indira mafamdudagi driver kauduna pukre. Anidu nupirong gi mi lakpa ngaibo ina famlinge Andrew gi mobile du kingai. Hello Ronald. Funny sir da haizage thamjare. Bangaras Andrew da yengai. Andrew bab taraduna. Sir babung gi office dagine athubada meeting ama leire kamdone. Fare ai ngyak chaluge. Sir adubu kamdona nupirong gi mi su laktre. Luhong basu leire farak taroidro. Adum phana businarage. Lawyer nupadu gi manakta changai. Sir kainomta ibungo kari oirabana. Akhoi gi site gi luhong base yazare. Aduna ai gi sign do tawjaramage. Meeting ama kha khudak ta sinjal aba. Ai gi secretary di thamangwani. Ibungo isamak satrabadi yadabra. Khara problem legadaba. Fare adudina sida tawro. Bangaras magi sign du tawramle. Andrew da fazana sinaram laga driver ama kauraga mafam dudagi chatkre. Somda leshilembi mama hoina namdana purai. Premilana karigumba nangna sign se tawdraba nang hingje khango. Leshilembi kabladuna Imaton kaino imaton haibiri dubo. He nang sign se tawbana phabra angak sangda leibna phabro. Khalo Leshilembi upai leitre sign tawbada tare. Yam faba saraga sign du taholli. Loiraga Andrew na pirakpa sel du puraga chatkre. Leshilembi ningamdana chatkibadu yengduna lehauri. Andrew na Madam Mahadi kadaino. Andrew bab taraduna Sir di meeting ama leiduna chatkre madam. Aingona madam bu lakmino hairambane. Chasi madam. Asumna anidu gari sum thorakpana kaisampata leiba Bangaras ki mayum yorakle. Leshilembi na Sidaro Mani ma'am. Leshilembi na manung changakpada yumadu pungangai. Luhongba amagi thaudok thokadabagi leiting tawduna leirammi. Nupi ani thoraktuna Leshilembi bu imungda pusanduna famalli. Tondona Aise nangbu kebidoine. Nangri na saksu phajai lai macha ma doini ke thoradi. Leshilembi ingangakna ai de ke ke doino. Tondon do nok laga nangse luhong doiba ngasi kundo lengbagi na kebi doiba. Kai no haisibo ai di luhongi. Kai no haisibo luhongi ba. Aseng mane ai na haise ai haujikta court marriage tawraga la ine. Hoibe manangse nasak phajari duga khupang duga court marriage ta luhong baduna ne asambi aduga sina maitai ekhoi gi chatna bida nawa duga luhong doiba. Se lengana se Tondona Leshilembi bu kebi ba hore yam ka hena keshin badi tawtre light makeup oina tawre. Tondona Wow kaino nangi nasak khudung sisibo sumaina nusiba kaina amta thengna jadriba nachinthi haini. Ritana Adudi hainuda phajaba mayam leire. Tondon mamit arawbadu hena lauthoklaga Kariya nakhajai du onon thage. Ima kaine giside Somdana hana semduna thamlaba kundodu Leshina lengba hore. Mana di kari haizaba ngamluni. Luhongoi hairubasu yaba nate. Upai leitre luhongbuda tabani. Kundo lengba loiraba tungda Bangarasu lagle. Luhongbadusu mi amani khaktamak tilli. Maming tagini Anitana sinduna kainagi mama sabisu laurure. Mana Bangaraski mama sakna luhongle. Luhongbadu loibaga Bangaras ti hana chatkre. Yumlomda chatlaga dress tu hongtoklaga amuk thokre. Somda Anita hoisu Leshilembi bu firol hongtokhalaga thangmai bangi yumduda loina lakle. Andrew ga Leshilembi ga ama tongana lai. Yum hek yawbaga
Anitana Laishilembibu Lighting Tow Khoiram Halli Loiraga Anidu Puna Thokminarei Anitana Ibungo Andrew Bemase Magi Kadam ta Thinbiramo Hoinene Madam Somda Lakpio Andrew stared to the Kakali Laishisu Adom Inei Andrew na Madam Sida Zangbiro Aduga Ngahak the Potabiro Laishigi ka taklamnaga Andrew su thokre Laishika aduda pakna changde leptuna leiri Nupi ama khakna phone da wari sa saduna chatkibadu tarai Masadu ningamdabana pik thalle Pabong ai khangle Hausikti pumnama khangle Nangsibu aibu hek popi bai pani ko Mapa amagi mafamdagi macha ama oina fangadaba minusi phauba bibi bagi mahutta asi bagi khayat langsit mangamba Laishika da tapna changai Firol hongdok paloiraga phamung da tapna phamthai Punsi se asum loi ki batare ko mafam sida aina karamba punsi maren da hinga dauriba Bangaras ka aduda changai Laishilembi di Bangaras ki masak tu ubada mihuldu dak chongai Bangaras yam chinglem na hairi Mingdu Laishilembi haibana tro Mafam asida nang aigi loinabi oigadabane aduga aigi famdadi lamlanbini Laishilembi awaba nungaitaba pumnamangda thagatkre aina nangi kemda walaloi aina haribo wase nangi antaramgani khalle aina ne nangbo mental hospital dudagi lauthorakpane nangse yengbada dum khangi karamba mino haiba wahai kharasi hairamlaga Bangaras makha taramdana thokre Afafata anigi langdai shida hoi haina thangziluba khongthangduna Laishilembi di hairamliba Bangaras ki wai singduna thamoida tajinna thinbaga chapmanakre Bangaras haukiba thaudo kharadu ningsingna ngaya wakhalamada taurure Anitana chak loire haiduna kaure adubo ma chaningdra haina Anita bu thadorei Laishilembi na chak ising phajana semduna lai Anita chakhonglom da changai Anitana Bema sardi chak chararoi haina aikoi ani cha thoknaba tawrasi Nene kai goi jano ngasai su lai hau khibadudi chaga sabase khara charaga guli amu charadi phadawne adubu amu kauraga sargi machingduda tallibani ne Nene ai adum pirurage guli do mata pibiyo hoi nene lobirage ngairamuko Anita guli lowa changringe Laishilembi wakhalda khalli Yambong nangna ibu nusidrabasu aidi yambongine Anita dagi guli do laururaga Bangaras ki sak saruktu ningthina semdaga purai Thongjal pal yorokpada chap lepkhre mihulsu aka akum tawrai kaubasu ngamdre minute ama anidi sum leptuna lei adubu mahak thongna pumba puthoklaga kaurai Yambong Bangaras tu tarira tajira khangde khumlakte Laishilembi amukasu kaurai Yambong Bangaras tu thongdu fat hangdorei Laishidu khangprek khangi Bisumani du suklag hangai Kedaure Yambong gi chakni aina chak chaning de hagi bana tro Laishilembi Bangaras ki masak tu ubada pakhatpana wa fawba ngang khidre ado khara chaoba guli chanaba aidi kaigi chadoiba Yambong masangam dridudi ai ke shamdaude puthokra chakto khara chase wadu haiba loitringai Bangaras khanglaw lawrai aina nga saidagi charo haise kanadano Laishilembi du khangprek khangladuna makutta pairamba chaktu makhada pulap thadakhre Bangaras madu ubada hena sauningai Auntie Anita da aina nga saina haigrabane nangna haipasu am sorry se kaigino Laishilembi du khumde nontharaga dum lei Bangaras tu Laishilembi da yam sauna hairei Swaida kuina lekon chai solo aduga sasa thokro Laishilembi mapukni nusiraduna kapli tawrai koirauna rabi misna anidu pirangtana thumatle chariba singdu loisalli
Bangarasu Laisina Tauribadu Yinglaga Taba Amato Pung Kya Changan Cabano Yam Sunato Aduga Sasatokro Kasitongronge Laishilembi Bangaras the Kirup Yingli Tauriba Tabak Tusu Makut Hena Yang Silly Mark Sumafa Maduda Queen Laitaning Dre Russian Baloiduna Makada Kumai Anitana Mahabungai Duna Layramli Anitana Hema Sarbuchak Chagi bro Nene Yamdi Chagi Dre Pare Ibani Suna Chatona Batorasi Hoi Nene Taseng Badi Lashilem Bichaka Channing Bapau Dravani Anitana Nungai Roy Kanduna Kara Chaminari Chak to Tok Laga Taba Inkano Shiminari Lashilem Bina Nene How ne Suni Hoidi Karam Kandalani Hage Kara Watni Male Exam Lady Haina Adulo Bagalani Ichabuke Dorage Sumhang Bane Mi Chik Pasida Yum Sinaga Chaure Lady Basu Akwe Mari Mangadanido Wari Sana Duna Anidu Tabak Roshi Mineraba Loyaduna Magi Kada Potaba Chumnere Laishilem Bina Magi Kada Changak Paga Mapa Chanana Pamung Matak the Lady Ba Mobile do ring lagdi Laishi Harauna phone to Baikatli Hello Laishi How ne Nungai Bonangbo Nungai Di I sin han kay phone to Rok Pasang Deba Ngasi Kak Tabak Suti Loba Pataba Susangi Aduna Nanga Wari Sana Ning the Nakol Torokpani Laishilembi Mapukni Nushira Marak ta Sutoro Nang di ay lady se Kautok pa mali Ay gidin ang natana Kana sulay tiye Laishia Nang adumay kan gano ba Ay sutabag se Tadok pa yada tawrini Ay nasang baganda na Adum tarok to shidi La Ay nangoda tamgada ba Wari yam laye Ay giyawa ba se Nangoda natana Kanada sulay thukpam lay tiye Angela pakat na Laishia Nang kidorage No yang bunga kana bro Mana nang bulu na tawbida bro Laishilembi hena kapninga Tawbiye Madi ay bu Yam na luna tawbiye Ay yam nungay na laydiye Angela nungay tana Laishia Nang nahan makay Adukwa na laybo oire ko Nang ginaray baksibu kay no Ay na nang ginatiang pangbasungam diye La Nang adumay na kan gano Ay yam nungay na laydiye Nangi konjal tabada Pukni nusirakpani Kuire ko Ibani na thengna kidabada Marak ta phone da wari sabase natana Kuire Ay nang miss tawe Ay suni Ay na nang ginagta laaga Awa nungay pangdambada Mikup sida ning singa Laishilembi kapning badu Wana pazilaga hayai La Ay thamage ko Hayeng nganta hugatoy ni Hoi good night Angela phone thamkraba tungda Laishilembidu makol thokna kapai Angela Ay yam nungay na laydiye Ahingi matamni Laishilembi tumthaba yadre Michik miraw khol tadraba matamdana Hena thamoygi maichak su hengalai Asumna tumba yadaba ahing masing yamlagle Yambung Nangi thamoyda Aigi mafam ama fauba Bibiraroidra Ay ngaizage ko Yambong na Aiba nusiba paurakpa mikupta Aigi punsise Pokpagi mahayale Kanjage ko Somda Bangarasti Ningayda na tumli Ahinga dumasu Laishilembi suktumtumda na nungankre Hanagi matogum Laishi mawama oibagi Matog chapchana tauri Bangarasu office naba lotion baloreduna chak chaba changai Anitana Sir ay nga sidi yung fawda yawzaruge Nene kay lege Yung lomda karma matokpa ngayaktang yawrudrabadi phazade na tawbane Bangarasu magi wallet tudagi lupa 5,000 lagthoklaga Anitada pirei Sir paisagidi yaraniye Antia passion biyo Laishilembi na Nene lausilo Bangaras tu Laishida fat yengai Laishilembi Bangaras na yengak paduda makok tu non tharaga tumina laikre
Anitadu paisadu laushilli. Bangarasu magi chafam thokpa charaga hawatuna thokre. Laishilembidasu isuk suktolaga yengami. Somda laishilembidi Bangarasna chatkiba ngaibada awaba haibadu oirambani. Nupadu hek thokibaga sura sangba ama hondoi. Mamaidu non khalakpada Bangaraski phone du dining table mathaktuda leirambadu ubada Anitada taha hairi. Nene yambungi phone se kaurama male. Haima nangamuda bibirucho chatkibana halani. Laishilembi tandi tallabani adubu upai leite phone du lauraga mapalomda chenthorei. Bangaras gari start tawduna leiramle. Yambo nangi phone kaurame. Bangaras gari makholduna tadre. Laishilembina karinomdi hairidi khanglabani. Adubu thoina tasanade gari do thawba hokre. Laishilembi machinda soli. Kaino tada zalo. Manakta lepaga wa hairise kaino ga tabidi. Tapna tanarei security singduda amuk hairei. Tamo sir semda khambiyo magi phone se kaurame. Security nupadusu Bangaras bu kawi. Adubu thawoina tadrira khangdre adum thawba hokre. Bangaras masagi gari thawbada chang amada adum thawbana ka hena kana thawde. Adugi sumathakta leirak oibana tapna thawribani. Laishilembi Bangaras ki kardu tanarei. Masadu wabana suloire ahinga tumdabani. Mana chelak ibadu Bangaras na side glass dagi urure. Ingak sungakli. Kaidawrabano khanna gari do khamli. Gari khamkibaduda Laishilembisu nanghorore matagum chensilai. Kaidawre? Sordu thabet holaga. Phone se kaurame. Ngasai su haibani. Adum tabida bichatkre. Security tamoda su kahonbani. Adu su tabide. Adu gitanare ini. Phone se arubo iramadina. Bangarasu magi pocket hummaga yengli. Laishigi makutagi phone du lauraga. Yare jango. Hanna fawba yenglamdana gari do thawraga chatkre. Kainu pano khangdi. Adum suktoga leiba. Wa ngangba phawba pisumani si samjine. Moigi musab lei nupi siyo balai kain harido. Aise magi masaksi ubadane BP pokhaira sibra khangpote. Murum solaga changai. Anitana. Bema kaidawre du kuiribade. Yambungdo aina kauba dum tada bi thokre. Adugi tanara piruini. Anita nokfet tawraga. Aduk wana tanaruiba. Wana tanara pibirini. Aduga thank you for haibirakte. Masak to arai ke sukto oga changkhro yari. Anita du Laishilembigi matawduda nokjarei. Tawbani. Masagini. Adonene sunya yumfawda chalukige. Nang inthina lairamuko. Hoinene. Adonene chakti khara chakhuo. Chakti chararoige thengkhrani. Nini thoge ko. Hoinene. Somda saksini du chakana thongli. Ngasai nongan badagi kangram chen bada warabani masadu. Anjali chakhumda changaklaga manena tawribadu heipa saduna taksilli. As ima kangsoi khutongdo yaw hawtida. Imana dumai thongadi hawrariba. Adudi ahaiba imong thongudana. Kaidenu ima ai chak thongba yade khutse. Manila sabado allergy taweba. Ima khangi natro. Hoida imana sum thongge. Ima wahanba ya poteda. Chalo nangi kada potha zaruro. Ado ima chak to khitang thuna loisinbiro. Dada ibani thaba ma chatkadoini. Asi hairam laga thokre. Anjali thokibaga saksinina. Karam kana no khangdre. Imaunaga chaka thonglaga aina chawa phangaktoisibo. Ahal loirabani. Pothaduna leiba matamsidane uka hekta ida. Somda Anjalina. Da nupana tadongna onthokna monkre. Hoi bema nangda sasaloisalo. Hoi aidi loiragumbani. Aise office yaudoini tawrise. Kari bhozikida. Aina du phajana ngarangdagi office to suti lobiyo na haiba natroba. Anjali paithorai. Haima ngai ko se. Ngayakti yaudo yaroine. Ay adum phanaba tawrage. Nang hana thilamagane office ta phat chatlaga amuk lake ko. Is kai ge office no ba. Mina aise ta de me. Nang do thilamage ba.
ꯑꯗꯨꯒꯅꯦ ꯑꯩ ꯑꯃꯨꯛ ꯐꯠ ꯂꯥꯛꯀꯦ ꯍꯥꯏꯕꯅꯦ ꯍꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯀꯥꯏꯗꯩ ꯇꯥꯕꯤꯔꯅꯤ ꯐꯔꯦꯁꯦ ꯑꯩꯅꯦ ꯑꯉꯥꯡꯈꯩꯗ ꯁꯤꯟꯅꯔꯝꯃꯒꯦ ꯑꯗꯨꯒ ꯆꯠꯂꯨꯔꯁꯤ ꯀꯦꯊꯕꯤꯌꯥ ꯑꯅꯤꯗꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯒꯤ ꯃꯈꯣꯏꯅ ꯈꯔ ꯍꯦꯜꯂꯤ ꯁꯛꯁꯤꯅꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯦ ꯃꯗꯨ ꯐꯖꯅ ꯆꯥꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯑꯅꯤꯇꯥꯁꯨ ꯍꯜꯂꯛꯇ꯭ꯔꯦ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯒ ꯃꯥꯒ ꯈꯛꯇꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯗꯤ ꯒꯦꯠꯂꯣꯝꯗ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯆꯥꯎꯔꯕ ꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂ ꯐꯥꯎꯕꯗ ꯉꯁꯤꯗꯤ ꯕꯪꯒꯔꯥꯁ ꯍꯜꯂꯛꯇ꯭ꯔꯦ ꯂꯩꯁꯤꯂꯦꯝꯕꯤ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯛꯏ ꯑꯃꯨꯛꯁꯨ ꯈꯟꯊꯔꯨꯕꯗ ꯑꯣꯐꯤꯁꯀꯤ ꯑꯆꯤꯟꯕ ꯂꯩꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯊꯣꯡꯗꯣꯛꯂꯤ ꯑꯗꯨ ꯐꯥꯎꯕ ꯕꯪꯒꯔꯥꯁꯇꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯀꯤꯖꯕꯁꯨ ꯐꯥꯎꯔꯛꯏ ꯆꯥꯛꯇꯨ ꯂꯣꯏꯔꯕ ꯇꯨꯡꯗ ꯕꯪꯒꯔꯥꯁꯀꯤ ꯅꯤꯡꯊꯤꯅ ꯁꯦꯝꯂꯝꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯏ ꯀꯩꯅꯣ ꯌꯥꯝꯕꯨꯡꯁꯤꯕꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯩꯕꯨ ꯀꯅꯥꯗ ꯍꯪꯅꯤ ꯄꯨꯡꯁꯨ 9 ꯇꯥꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯂꯦ ꯂꯩꯁꯤꯂꯦꯝꯕꯤ ꯕꯪꯒꯔꯥꯁ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯁꯨ ꯌꯦꯡꯖꯩ इखंग खंगौदना मागी कागी थोंदु हांदोरई लैशिलेंबी खरा कीदुना लेरंबगा खंप्रे खंगी कनानो खंदुना येंगलई बंगरास ngasiदी लैशिलेंबी कादा युफुलदा ngawraduna changai तौरीबा मतौदुदा लैशिलेंबीदी ममित मना चप युंख्रे यंबो बंगरास ngawri ngawri लैशिलेंबीगी मनाक्ता सुम चंगसिलई सोमदा लैशिलेंबीदी मसादु पाखलई बंगरास्ती मसादु ngawrabanina changsilakpada tuition dawi लैशिलेंबी चंगसदुदा बंगरासबु ngai यंबो कइना तौबिरइसिबो बंगरास मखोलदु फाइरी तौरगा करीबा कयाइबनो लैशिलेंबी नुंगाइतना यंबो युगा थाइसिबो कइगिनो कुसीने यंबो मीगी मांगली काइजेये कोरे इकाइजेबा बंगरास तु करेमना नोई अदुगा हाइरेई ह नंगबु इकाइबगा खंगब्रो हा इकाइबगा खंगब्रोबा यंबो मसिदि चप चाबी वा मा ngangnase होइबा ngangnaseba अदो यंबुंगी कादो ओइना ngangnase सीदेगी कानेबा बंगरास की वेट तुने हेनखिबना मसादु ngakpada तुरे ngamloi तौरे लैशिना याम वाना बंगरास बु ngakली बंगरास लैशिलेंबीदा ममाइदु ओनसलगा हाइरेई करिया सिबु अही कानतबा नंगिनेबा माने यंबुंगी का फाव थिनजगे बेबार फाउदी पाथोए है नालादा चेंथरनी बंगरास तु युंगावरबनिना करन तुरान ngangai युंगावद्रकांदना याम लिमजबगी वानी लैशिलेंबी करीमता खुमदे बंगरास बु याम वाना मसागी कातमना पुदुना चंgai बंगरास बु फमुंगदे हिफलदुना खोंगबदु लौथोकली बंगरास ngawri ngawri मसिदि वा चपचाबी मा ngangnase यंबो करी वा ओइरबनो बेबारगा याम तोक्सलकनो हाइनदे होय बंगरास तु लैशिलेंबीना तौरिबा सिंगदु सुम येंगली नंगसे मयामना ngawi हाइसिबु कमाय तौरि जानो अइना सुम येंगबदा नंगसे अंगावबिदि मानदेदा लैशिलेंबी नुंगाइजदे वखलदा यंबो अइ ngaवदि अइ अंगावबि नतिये मयामसिना अइबो ngaवबिनि हाइबिबने अइ सुमियोइबने थमोय पाले अवाबो खंगे लैशिलेंबी याम तपना अदुगी वादुरा यंबुंगना इंगोंदा वा ngangnasi हाइबदो माने माने अदुदी अइ थोअगे लैशिलेंबीना थोकिगे तौबगा बंगरासना मखुत्तु फारई युसु अरोइबिदा ngawribani माना ngawribasi मसाना करी nganगिनो हाइबो फाव खंगजद्रे